ꯑꯍꯥꯟꯕꯗ ꯃꯌꯥꯝꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯔꯣꯝꯗ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯧꯈꯠꯆꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯂꯥꯟꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯀꯪꯂꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯗꯣꯛꯇꯔꯒꯤ ꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯜꯂꯝꯂꯦ ꯀꯧꯇ꯭ꯔꯨꯛꯇ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯈꯤꯕꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯐꯪꯂꯦ ꯄꯥꯊꯣꯛꯆꯔꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯃꯩꯇꯩ ꯂꯝꯈꯥꯏꯗ ꯂꯩꯕ ꯂꯩꯁꯥꯡꯊꯦꯝ ꯁꯨꯅꯤꯜ ꯀꯨꯃꯥꯔ ꯀꯧꯕ ꯔꯤꯝꯁꯀꯤ ꯃꯦꯗꯤꯁꯤꯟꯒꯤ ꯗꯣꯛꯇꯔ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯂꯪꯁꯤꯜꯂꯝꯂꯦ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯍꯧꯗꯕꯅ ꯑꯁꯣꯏ ꯑꯉꯥꯝꯗꯤ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯕꯣꯝ ꯂꯪꯁꯤꯜꯂꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯕꯣꯝ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯦꯛꯁꯄꯔꯠ ꯇꯤꯝ ꯑꯃ ꯇꯧꯔꯒ ꯂꯧꯊꯣꯛꯈ꯭ꯔꯦ ꯕꯣꯝ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯂꯪꯁꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ ꯑꯃꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯧꯇ꯭ꯔꯨꯛꯇ ꯆꯠꯊꯔꯛꯈꯤꯕ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯑꯦꯇꯦꯛ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯍꯦꯡꯒꯤꯡ ꯃꯦꯀꯥꯅꯤꯖꯝ ꯌꯥꯎꯕ ꯃꯣꯔꯇꯥꯔ ꯕꯣꯝ ꯑꯃ ꯉꯁꯤ ꯀꯧꯇ꯭ꯔꯨꯛ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯄꯨꯂꯤꯁꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯉꯁꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ngasi ayuk pung mapallom tabada kautruk mayai lekai da leiba leisangthem khelendro kouba mioi amana mahaki kautruk mayai lekai kadangbon chatpagi lambi nakalda leiba mahaki lobukta mahi marongi phibam yengsinba chalubada motar sel adu leibakta yungsillaga leiramba thengnarakibani hairi posak adu bom oiramba yai haina singnabadagi lamsang police ta pau pi ki pau adu hek phangbaga lamsang police ki team ama laktuna yengsilaba matungda police ki bomb detection and disposal experts team ama kauduna posak adu leibak tawthoklaga yenglobada pokhai khraba motar bomb cell ki tel clip oiram khibaga loinana bom adu ki militant singna drone bombing sathara kiba aduda sajana kiba bom ni haiba khangba ngam khibani hairi puba thangma ngamdaba cell ki demand gi mayokta khangabokta myamna wakat mipam phamkhre sakangdabasingna puba thangma ngamdaba cell gi demand kaya torokpadagi ngasi khangabok kaithilda lamnamadugi myamna wakat mipam phamkhre khangabok awang likaida maira paibi amasung khangabok apunba maira paibi lupna sillaga national highway 102 gi imphal mori lambi paringi khangabok kaithil mapada phamkibo wakat mipam aduda saruk yakhibi amana phongdorakpagi matung inadi ngasi iramdam masida nongma kangdana hengalakliba nongmagi sangdaba yadraba polam singi mamal laingakna karigumba amata mining sangdana myamna waringai gi serek asida nongmagi suraga saraga hingjariba myamda megi tang ahomdagi hawrkiba irang asina maram oiraga achoba chaitheng ama piduna lakli nongmagi sujaduna talamba sel sufam leraktabana amadi thage talap amadi nongmagi khusumal piramba mapu singda achoba sel gi demand namsilakpana maram oiraga sinmi singi nongmagi khusumal natraga thage tolop piramba adu pibu ngamlaktabana achoba chaitheng ama piri haiba asi khangna khangna leisiliba leingak asi ngaktaba ngamde nongmagi changdaba yadraba polam sing pusilakpada national highway singda changlakliba potchai puba truck singda achoba sel gi demand tawduna manipur yorokpada potchai gi mamal atia pakna wangkhalekli cherak asida khul ngakpagi mingda lup kaya amana pan dukan grocery dukan pharmacy school college hospital fee dukan karbar macha tawba singamadi private bank singda achoba puba thangmangamdaba demand tawsinduna mioi kaya ama hingnaba honabada chauna awaba meyuknare hainasu phongdokhi pokminaba Manao nupana Mayamba nongmeina kaptuna hatkre senariba Manao nupa nongmeiga konana phagatkhre kangla pausedi gilokasari pathoksari matai Manao khanabagi thodokta khamba sangluba Mayamba pokminaba Manao na nongmeina kap lakpadagi laikanaba ngamdana laikhidre hairiba thodok asi Thawal police station ge marung sanba Thawal ningombam mayai lekai da ngarang numidang pung 8:30 rom tabada thokibani thodok aduda laikhidraba Mayamba adugi maming sapam Swaminath sahi nifuga taruk apokpa ibom chakawi mahak punongmeina kapliba Manao nupa adugi mamingna sapam samorjit sahi nifuni thoi Elias bung kawi mahak ngarang numidang pung 13 rom tabada police na fagat khre hairi Swaminath nongmeina panbadagi imphal gi ras medicity da pukatuna laikanaba honakhi adubu doctor na asiba hakchang oina pukhalakle haina confirm tarokibani leikidraba sapam Swaminath Thawal tomjingda leiba Anandpur English School da oza oibani aduga Manao nupa aduna Thawal Access Bank da paisa hapa chatpasingi security oina leibani press na phangba pawgi matung inadi samorjet ki license ki double brand nongmai adu
ꯔꯤꯅ꯭ꯌꯨ ꯇꯧꯕꯤꯗꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯃꯆꯤꯟ ꯃꯅꯥꯎ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯥꯄꯝ ꯁꯃꯣꯔꯖꯤꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒ ꯀꯟꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝꯕ ꯁ꯭ꯋꯥꯃꯤꯅꯥꯊꯟꯅ ꯈꯟꯅꯕ ꯈꯥꯝꯗꯣꯛꯄ ꯆꯪꯂꯨꯕꯗ ꯃꯅꯥꯎ ꯅꯨꯄꯥꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯈꯤ꯫ ꯃꯗꯨꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯗꯕꯜ ꯕ꯭ꯔꯦꯜ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯀꯥꯞꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯁ꯭ꯋꯥꯃꯤꯅꯥꯊꯟꯗ ꯄꯥꯟꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁ꯭ꯋꯥꯃꯤꯅꯥꯊꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯄꯗ ꯃꯍꯥꯛꯅ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯑꯅꯟꯄꯨꯔ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒ ꯂꯣꯏꯅꯅ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯍꯥꯏꯔꯤ꯫